ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯏꯁꯩ ꯑꯃ ꯁꯤꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ 13 ꯑꯥꯒꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯃꯣꯜ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯡꯊꯣꯛꯄꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯌꯦꯡꯕꯤꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁꯇ ꯇꯧꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯥꯟꯅ ꯅꯤꯌꯣꯝꯁꯤꯗꯩ ꯈꯔ ꯂꯥꯟꯅ ꯁꯨꯝ ꯆꯠꯄꯒꯤ ꯃꯑꯣꯡ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯑꯗꯨꯝ ꯅꯦꯛꯁꯇ ꯑꯗꯨꯝ ꯑꯩ ꯁꯦꯝꯖꯔꯛꯀꯦꯕꯀꯣ ꯁꯤꯁꯤꯃ ꯍꯥꯟꯅ ꯁꯦꯝꯈꯤꯒꯦ ꯑꯗꯣ 13 ꯑꯥꯒꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ 13 ꯑꯥꯒꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯅꯣꯡꯃꯥꯏꯁꯦ ꯁꯤꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤ ꯁꯤꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 10 ꯐꯥꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯍꯥꯟꯅ ꯁꯤꯗ ꯍꯥꯞꯆꯔꯛꯀꯦ ꯉꯔꯥꯡ ꯇꯥꯡ 16ꯗ ꯑꯊꯧꯕꯁꯤꯡꯒꯤ ꯇꯥꯡ 16ꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯅ ꯔꯣꯛ ꯀꯜꯆꯔ ꯇꯧꯕꯗ ꯃꯤꯑꯣꯏ 13 ꯐꯥꯔꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯦꯜ 21 ꯑꯣꯏꯅ ꯇꯧꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅꯦꯁꯦ ꯑꯃꯅ ꯑꯝꯐꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯦ ꯑꯗꯩ ꯑꯃꯅ ꯑꯣꯖꯤꯠ ꯃꯃꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯇꯤꯝꯗ ꯈꯣꯡꯕ ꯑꯂꯥꯡꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯧꯔꯤꯕ ꯍꯦꯝꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯝꯐꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯥꯃꯣ ꯔꯇꯟ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯐꯥꯔꯤꯁꯤ ꯁꯤꯅ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯀꯩꯅꯣ ꯀꯥꯡꯕꯨꯅꯦ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯁꯤꯜꯂꯤꯕ ꯏꯁꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯣꯖꯤꯠ ꯍꯣꯏ ꯃꯣꯏ ꯍꯦꯝꯆꯟꯗ꯭ꯔ ꯍꯣꯏ ꯇꯥꯃꯣ ꯔꯇꯟ ꯂꯣꯏꯅ ꯃꯣꯏꯁꯤ ꯍꯥꯏꯔꯒ ꯅꯦꯛꯄ ꯃꯣꯏ ꯂꯦꯕꯔ ꯀꯥꯡꯕꯨꯅꯦ ꯄꯨꯂꯞꯅ ꯃꯈꯣꯏ ꯃꯤ 12 ꯑꯇꯩ ꯑꯇꯣꯞꯄ ꯕꯦꯜꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯀꯧꯈ꯭ꯔꯦ ꯑꯗꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯁꯤꯅ ꯃꯊꯟꯗꯅ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯤ ꯉꯔꯥꯡ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯒꯤ ꯅꯥꯈꯤꯕ ꯌꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯨ ꯇꯧꯗꯨꯅ ꯂꯩꯕ 13 ꯑꯥꯒꯁ ꯅꯨꯃꯤꯠꯇ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯁꯥꯅ ꯌꯥꯖꯔꯒ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯩꯔꯤ ꯏꯁꯩꯁꯦ ꯁꯤꯟꯕꯒꯤ ꯄꯩꯁꯥꯁꯦ ꯑꯦꯃꯥꯎꯟ ꯀꯌꯥꯅꯦꯕ ꯅꯠꯇꯦ ꯃꯣꯏꯅ ꯄꯤꯔꯛꯀꯅꯤꯅ ꯅꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡ ꯂꯩ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯅꯣ ꯂꯩꯇꯦꯗ ꯑꯗꯨꯝꯕ ꯀꯔꯤꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯤ ꯃꯣꯏꯒꯤ ꯕꯦꯟ ꯁꯤꯜꯕ ꯃꯌꯥꯝꯗꯨꯒꯤ ꯇꯤ ꯁꯥꯔꯠ ꯃꯣꯏ ꯌꯨꯅꯤꯐꯣꯔꯝꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯧꯖꯤꯛ ꯇꯤꯝ ꯃꯥꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯤꯝ 2 ꯊꯥꯈ꯭ꯔꯦ ꯑꯁꯤ ꯐ꯭ꯂꯥꯏꯠ ꯑꯃꯗꯤ ꯆꯠꯍꯜꯂꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯜꯀꯥꯐꯥꯎ ꯑꯃ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯑꯃ ꯑꯗꯒꯤ ꯉꯔꯥꯡ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯇꯥꯏꯃꯤꯡꯁꯦ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩ ꯃꯣꯏ ꯂꯩꯕꯔꯦ ꯇꯧꯔꯒ ꯑꯗꯨꯅ ꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯁꯤꯜꯂꯤꯕ ꯏꯁꯩꯁꯤꯕꯨ ꯕꯦꯜꯁꯨ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯕꯨ ꯐ꯭ꯔꯤꯗ ꯄꯩꯁꯥ ꯑꯝꯇ ꯄꯤꯗꯅ ꯇꯧꯕ꯭ꯔꯅꯦ ꯁꯤꯕꯨ ꯇꯁꯦꯡꯃꯛꯀꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯂꯨꯄꯥ ꯑꯃ ꯊꯣꯛꯆꯗꯦ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯄꯨꯊꯣꯛꯄꯗꯣ ꯀꯅꯥꯅꯣ ꯏꯁꯤꯡꯗꯤ ꯀꯅꯥꯝ ꯄꯨꯊꯣꯛꯇꯦꯅꯦ ꯁꯤ ꯏꯌꯥꯝꯕꯁꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯤꯐꯝꯗ ꯂꯩꯕꯅ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯄꯥꯊꯣꯛꯁꯦꯕ ꯍꯦꯟꯅ ꯄꯥꯊꯣꯛ 50,000 ꯂꯩꯔꯗꯤ ꯌꯥꯔꯅꯤ ꯍꯥꯏ ꯃꯗꯩꯗ ꯑꯃꯔꯗꯅ ꯑꯣ ꯌꯥꯔꯦ ꯁꯤ ꯑꯗꯨꯇꯥꯔꯗꯤ ꯄꯩꯁꯥꯁꯨ ꯄꯨꯊꯣꯛꯄꯅꯤꯅ ꯁ꯭ꯄꯣꯟꯁꯔꯁꯦ ꯑꯃ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯍꯥꯏꯅꯔꯦ ꯍꯦꯟꯅ ꯃꯈꯥ ꯑꯆꯨꯝꯕ ꯍꯥꯏꯗ꯭ꯔꯒꯗꯤꯅꯦ
ꯅꯣꯏ ꯑꯍꯨꯝ ꯑꯋꯥꯠꯄꯗ ꯇꯥꯒꯅꯤꯀꯣ ꯑꯗꯨꯅ ꯑꯁꯦꯡꯅ ꯍꯥꯏꯔꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯕ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯀꯩꯅꯣ ꯂꯥꯎꯔꯒ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗꯗꯤ ꯌꯥꯎꯗꯦ 이벤트 의 훈련면 많은 호스트 오브레이드 많이 kumadi sayro nang kiyo hajerena loyna 하이트가 좀 풀었거니에 na IDC benda sinagi mo yung pangdaro ay habo hay may asa brava 좀 힘선들이 강비더브로 ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯥꯔ ꯅꯨꯃꯤꯠ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯏꯁꯩ ꯇꯧꯕꯅꯤꯅ ꯑꯩ ꯏꯁꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ nati ay ꯍꯥꯏꯖꯔꯛꯀꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯊꯣꯔꯛꯀꯅꯨ ay wa ma hange hangiba sargo ada den nang ki ben ming ki ko anti clockwise ha clockwise anti clockwise ko anti clockwise ki bihab ta hai lo ben dai kra anti clockwise na hai square ga kanuka goren doka goren doka ani je hai ki adaki yare nang wanga kan ko tenoni se media ki coordinator ko oje nanga ai ki ba ben ma min kha dinner masai ko pero hay de pa mai de dai kaliba ay hindi kaliba mo ito hindi na masa ay kana nanti hay di dari masa din wa di se pensa but hay de bien ni se ba de pula innovation ai se kana pa pe ba all the great way ha innovation ai kamu no je ka ki bi habde kri Buat apa sih? Aku ini hari la kai apa ni ai ko ko mana. Atau parti ini dia hai atau aku pa khang am me ba. party ki ni sai ke yaw hai pa Saya lai be ko pe mai ni ba ke ke da saya party ki hai kai party hai aduh hai ti ma ngi hai jor ti ba aduh aku baba dai na khang ba ni ba. Asumai na baba khang ni hai aku baba je siksu kan oi wa si pambai ki senior kan oi lai oi siksu. Bong ta ko ba ni ko kan ngai oi aku dah pun le. Aduh mana hai ba ai ti kasu kanjalo jadi saya sampai ayat itu, saya sama tahu itu sini boleh. Aduh kan, mami TV ko ada apa ni baru kan. okay innovation ai se mami TV ko be lai pra so na kan hai de kan pa misal tau na ma da mami TV na ko mami TV na hai lai kung ni sini kana na hai Saya pun dari haijarake lai kung ni sini na hai pra ꯑꯩꯅ ꯍꯥꯏꯗꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯇꯥ ꯆꯨꯝꯅ ꯂꯩꯄꯨꯡꯁꯦ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯌꯨ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯑꯝꯇ ꯈꯪꯗꯦ se pau ki phone na rubra ba aso ki instruction mo so ꯍꯧꯖꯤꯛꯀꯤ ꯉꯥꯡꯗꯨꯗꯤ okay ya ya samji ko nang je anti clockwise hai ko ha then bigness se kana na hai ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ bigness kan si sai ga kana no se na kan do event da yawi ko bigness ya ba mo si kana na no hum ina ro chang bigness kana na ge masih ma ko mo de kamu ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ mo hai ko kamu ni number se kana ni ro se